ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝꯗꯣ ꯑꯁꯤꯕ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯃꯤꯗꯤ ꯑꯗꯨꯃꯛ ꯇꯤꯜꯂꯤ꯫ ꯅꯤꯃꯥꯏꯒꯤ ꯅꯨꯄꯤ ꯀꯨꯂꯩꯃ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩꯕꯨ ꯏꯗꯣꯛ ꯍꯨꯟꯗꯣꯛꯂꯝ ꯀꯔꯤꯒꯤ ꯆꯜꯂꯤꯕꯅꯣ? ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ, ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯕ ꯉꯝꯂꯣꯏꯌꯦ ꯃꯈꯣꯏ ꯃꯄꯥ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯨꯂꯩꯃ ꯀꯞꯂꯤ꯫ ꯀꯨꯂꯩꯃꯒꯤ ꯃꯃꯧ ꯑꯍꯜ ꯅꯨꯡꯁꯤꯊꯣꯏ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯌꯦꯡꯂꯝ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯤꯁꯦ ꯐꯅꯗꯤ ꯌꯥꯝꯅ ꯇꯤꯜꯂꯤ, ꯀꯥꯟꯅꯗꯦ, ꯑꯩ ꯃꯀꯨ ꯅꯤꯡꯕꯤ ꯁꯥꯗꯨꯅ ꯈꯔ ꯍꯦꯛꯇ ꯀꯞꯁꯤꯟꯅꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯈꯟꯕ ꯇꯥꯔꯦ, ꯀꯥꯟꯅꯗꯦ, ꯑꯩ ꯀꯞꯁꯤꯟꯅꯕ ꯍꯦꯛꯇ ꯍꯧꯔꯒꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯟ ꯅꯨꯡꯁꯤꯊꯣꯏ ꯀꯞꯁꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯍꯣ ꯄꯥꯕ, ꯅꯨꯡꯁꯤꯗꯀꯣ ꯄꯥꯕ, ꯑꯁꯤꯗꯒꯤ ꯄꯥꯕꯒꯤ ꯁꯛꯇꯝꯗꯣ ꯅꯃꯧꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯄꯥꯕ꯫ ꯅꯃꯧꯕꯨ ꯀꯅꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯣꯏꯅꯣꯅꯦ ꯄꯥꯕ? ꯊꯕꯥ ꯃꯁꯦꯟꯅ ꯃꯀꯨ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯏꯁ, ꯀꯌꯥꯗ ꯃꯥꯅ ꯃꯀꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯞꯂꯤꯕꯅꯣ? ꯅꯍꯥꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯦꯕꯥ ꯇꯧꯗꯦ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯈꯨꯆꯥꯏ ꯐꯥꯎꯕ ꯀꯜꯂꯒ ꯄꯤꯊꯛꯅꯤꯡꯗꯦꯅꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯅꯨꯡꯁꯤꯗꯀꯣ ꯍꯥ ꯄꯥꯕ, ꯄꯥꯕꯒꯤ ꯁꯛꯇꯝꯗꯣ ꯅꯃꯧꯅ ꯎꯕ ꯐꯪꯂꯔꯣꯏ ꯀꯥꯏꯅ꯫ ꯇꯣꯟꯅ ꯊꯥꯅꯤꯡꯈꯤꯗ꯭ꯔꯦ ꯁꯛꯇꯥꯁꯦ, ꯅꯨꯡꯁꯤꯗꯕꯅ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯕꯥꯒꯤ ꯌꯨꯝꯒꯤ ꯃꯃꯥ ꯏꯕꯦꯝꯆꯥ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯆꯤꯔꯣꯜ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯔꯤꯅꯣ ꯅꯪꯕꯣ? ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯈꯔ ꯀꯞ ꯈꯣꯠꯇꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯁꯣꯏꯗꯅ ꯍꯥꯏꯅꯔꯅꯤꯅꯦ꯫ ꯀꯞꯅꯤꯡꯗ꯭ꯔꯕꯁꯨ ꯑꯃꯨꯛꯇ ꯀꯞꯁꯤꯟꯅꯔꯣ꯫ ꯌꯦꯡꯉꯣ, ꯅꯆꯦꯁꯤꯅ ꯃꯄꯤꯗꯤ ꯑꯃꯠꯇ ꯇꯥꯗ, ꯐꯤꯖꯤꯁꯤꯅ ꯃꯆꯤꯟ ꯈꯨꯝꯖꯤꯟꯗꯅ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯂꯤꯕꯁꯦ, ꯅꯪꯁꯨ ꯑꯁꯨꯝꯅ ꯀꯞꯄꯨꯅꯦ, ꯅꯆꯦꯁꯤꯅ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯅꯤꯅꯦ꯫ ꯃꯀꯨ ꯅꯤꯡꯕꯤꯅꯤ ꯍꯥꯏꯗꯅ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡꯗꯣ, ꯃꯗꯨ ꯀꯔꯤ ꯀꯔꯥꯗꯣ ꯅꯆꯦꯗ ꯄꯨꯝꯅꯃꯛ ꯇꯥꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯅꯪ ꯀꯞꯇꯕ ꯌꯥꯗꯦ, ꯀꯞꯄꯣ꯫ ꯍꯩ, ꯅꯥꯄꯤꯗꯣ ꯁꯨꯡꯉꯣ, ꯁꯨꯡꯉꯣ ꯍꯥꯏꯕꯅꯤ ꯅꯥꯄꯤꯗꯣ꯫ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ, ꯃꯤꯌꯥꯝꯁꯤꯅ ꯏꯆꯦꯅ ꯀꯞꯂꯕꯅꯤꯅ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯂꯣꯏꯅ ꯊꯝꯈ꯭ꯔꯅꯤ꯫ ꯑꯩ ꯄꯪꯕ ꯌꯥꯗꯦ, ꯑꯩ ꯑꯁꯤꯡꯃꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯅꯤ꯫ ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ, ꯍꯧꯔꯣ, ꯀꯞꯄ ꯍꯧꯔꯣ꯫ ꯅꯆꯦꯅ ꯍꯦꯜꯍꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯧꯔꯣꯅꯤ ꯏꯃꯥꯏꯕꯤ ꯑꯃ ꯅꯪꯕꯣ ꯍꯥꯏꯕ, ꯀꯞꯄꯣ, ꯀꯞꯄꯣ꯫ ꯈꯪꯍꯧꯗꯦ ꯊꯕꯥꯁꯨ ꯀ꯭ꯋꯥ ꯀꯨꯝꯂꯕ ꯈꯣꯟꯖꯦꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛꯇ ꯀꯞꯄ ꯍꯧꯔꯛꯏ꯫ ꯍꯣ ꯄꯥꯕ, ꯅꯪ ꯍꯜꯂꯛꯈꯨꯋꯣ, ꯑꯩ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯦꯜꯍꯧꯗ꯭ꯔꯦ꯫ ꯅꯃꯧꯅꯅꯦ ꯄꯥꯕꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯎꯇꯤ ꯑꯁꯪꯕꯁꯨ ꯅꯨꯡꯇꯤꯒꯤ ꯊꯣꯡꯒꯦ ꯄꯥꯕ, ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯨꯋꯣ ꯄꯥꯕ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯧ ꯈꯣꯡꯅꯦꯝ ꯀꯣꯕꯤ ꯃꯥꯟꯕꯤꯁꯤꯅ ꯏꯇꯧꯒ ꯇꯝꯂꯒ ꯑꯃꯨꯛ ꯀꯞꯄꯩꯁꯤꯅ? ꯃꯥꯅꯗꯤ ꯍꯦꯜꯍꯜꯂꯔꯣꯏ, ꯑꯩꯁꯨ ꯀꯟꯅ ꯀꯟꯅ ꯍꯦꯛꯇ ꯀꯞꯁꯤꯟꯒꯦ꯫ ꯍꯣ ꯄꯥꯕ, ꯄꯥꯕ, ꯄꯥꯕꯗꯤ ꯅꯃꯧꯅ ꯊꯣꯡꯕ ꯀꯥꯡꯁꯣꯏ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦ꯫ ꯑꯩ ꯄꯥꯕꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ, ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯨꯋꯣ ꯄꯥꯕ꯫ ꯊꯕꯥꯁꯨ ꯍꯟꯗꯦ, ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯏꯇꯧꯒ ꯇꯝꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ, ꯈꯪꯅꯅꯤ ꯈꯣꯟꯖꯦꯜꯁꯦ ꯍꯦꯛꯇ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯒꯅꯦ ꯀꯞꯁꯤꯟꯈꯤꯕ, ꯃꯥꯅꯗꯤ ꯍꯦꯜꯍꯜꯂꯔꯣꯏꯕ꯫ ꯍꯣ ꯄꯥꯕ, ꯄꯥꯕ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯨꯋꯣ, ꯅꯃꯧꯅ ꯄꯥꯕꯒꯤ ꯌꯨꯊꯛꯁꯦꯜꯁꯨ ꯑꯗꯨꯝ ꯄꯤꯔꯒꯦ ꯄꯥꯕ, ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯨꯋꯣ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯄꯥꯕ, ꯑꯣ ꯄꯥꯕ, ꯄꯥꯕꯅ ꯏꯃꯥ ꯈꯪꯍꯟꯗ ꯑꯋꯥꯡꯒꯤ ꯏꯅꯦ ꯁꯈꯤ ꯀꯣꯏꯕꯗ ꯏꯅꯦꯗ ꯁꯦꯜꯗꯤ ꯄꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯗꯅ ꯇꯧꯕ ꯅꯇꯧꯗꯣ ꯅꯃꯧꯅ ꯈꯪꯅ ꯄꯤꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯄꯥꯕ, ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯕꯅ ꯏꯅꯦ ꯁꯈꯤꯗ ꯄꯤꯔꯤꯕ ꯁꯦꯜꯗꯣ ꯅꯃꯧ ꯄꯤꯔꯒꯦ ꯄꯥꯕ, ꯄꯥꯕ ꯅꯪ ꯍꯜꯂꯛꯑꯣꯅꯦ꯫ ꯑꯁꯤꯐꯝ ꯑꯗꯨꯗ ꯁꯥꯈꯤ ꯍꯥꯏꯕꯤꯗꯨꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯁꯣꯜꯂꯤ꯫ ꯀꯞꯂꯤꯕꯁꯦ ꯆꯨꯝꯅ ꯀꯞꯀꯦꯗꯤ ꯍꯥꯏꯗꯦꯕ, ꯀꯔꯤꯅꯣ ꯊꯥꯏꯅꯒꯤ ꯋꯥ ꯄꯨꯊꯣꯛꯇꯨꯅ ꯀꯞꯂꯗꯅ, ꯑꯗꯨꯁꯨ ꯐꯖꯕ ꯋꯥꯔꯤ ꯑꯣꯏꯔꯗꯤ ꯐꯕ꯫ ꯇꯥꯗꯅꯤ ꯃꯥꯏ, ꯅꯪꯒ ꯄꯨꯟꯁꯤ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯁꯤ ꯃꯤꯁꯤ ꯈꯠꯅꯔꯨꯕꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤ ꯉꯥꯇꯣꯟ ꯃꯥꯟꯕꯤꯁꯤꯅ ꯂꯣꯏꯔꯦ, ꯀꯨꯔꯥꯟ ꯐꯥꯛꯑꯦ꯫ ꯅꯪꯕꯨ ꯇꯥꯕ ꯍꯩꯕ ꯉꯝꯂꯤꯕꯔꯣ? ꯁꯥꯈꯤ ꯑꯩꯗꯤ ꯂꯩꯀ꯭ꯔꯛ ꯊꯤꯔꯒ ꯆꯪꯅꯤꯡꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯔꯦꯗ꯫ ꯀꯨꯂꯩꯃ
ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯝꯕꯗꯨ ꯃꯃꯧ ꯑꯍꯜꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯀꯞꯄꯗꯨ ꯂꯦꯞꯂꯒ ꯁꯥꯈꯤꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯏ꯫ ꯃꯤꯠꯌꯦꯡꯗꯨ ꯁꯥꯈꯤ ꯃꯥꯁꯨ ꯎꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯖꯩ, "ꯏꯁ, ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ? ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯆꯨꯝꯂꯣꯏ꯫ ꯑꯩ ꯆꯠꯍꯧꯕꯅ ꯆꯨꯝꯒꯅꯤ꯫ ꯃꯤꯔꯛꯁꯤꯗ ꯂꯨꯝꯗꯨꯅ ꯑꯩ ꯍꯦꯛꯇ ꯊꯣꯛꯈ꯭ꯔꯒꯦ." ꯂꯣꯏꯔꯦ ꯑꯁꯤꯐꯝꯗꯨ ꯀꯞꯂꯥꯎꯕꯒꯤ ꯃꯈꯣꯜꯅ ꯃꯧ ꯑꯅꯤꯗꯨ ꯃꯄꯤꯗꯤ ꯇꯥꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯧꯅ ꯑꯃꯅ ꯍꯦꯟꯗ ꯑꯃꯅ ꯇꯥꯗ ꯀꯞꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯗꯤ ꯀꯨꯝꯍꯩꯗꯨꯝ ꯑꯣꯏꯔꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ, "ꯃꯣꯏꯇꯥ, ꯑꯩꯈꯣꯏ ꯄꯪꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯡꯁꯤꯀꯣ꯫ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯆꯥꯎꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯕ ꯇꯧꯍꯧꯁꯤ." "ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯕꯨ ꯁꯦꯜꯒ ꯐꯪꯗꯧꯕ ꯂꯩꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯩ ꯈꯪꯍꯟꯗꯅ ꯃꯔꯨꯞꯀ ꯂꯣꯏꯅ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ." "ꯀꯗꯥꯏꯗꯒꯤ ꯃꯔꯨꯞꯅꯣ? ꯁꯤꯈꯤ ꯊꯣꯛꯇꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯥꯕꯒꯤ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡꯗꯨꯕꯨꯅꯤ." "ꯑꯣꯏꯔꯣꯏꯗ ꯅꯪꯒꯤ ꯋꯥꯗꯣ꯫ ꯄꯣꯠꯌꯦꯡꯗꯤ ꯏꯃꯥꯗ ꯂꯣꯏꯅ ꯄꯥꯡꯉꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯛꯂꯨꯕ ꯌꯥꯔꯣꯏ." "ꯀꯔꯤꯒꯤ ꯁꯣꯛꯂꯣꯏꯗꯧꯔꯤꯕ? ꯄꯤꯐꯝ ꯊꯣꯛꯏꯅ꯫ ꯅꯪꯁꯦ ꯃꯆꯥ ꯑꯇꯣꯝꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯑꯇꯣꯟ ꯑꯇꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡꯗꯨꯗꯤ ꯍꯌꯦꯡ ꯐꯤꯔꯣꯏꯒꯤ ꯊꯝꯅꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯕꯥꯅꯤꯒꯤ ꯐꯅꯕꯅꯤ꯫ ꯅꯀꯣꯛꯇꯣ ꯈꯔ ꯋꯥꯈꯜ ꯈꯜꯂꯨ." "ꯈꯪꯗ꯭ꯔꯦ, ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ." ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ, "ꯃꯣꯏꯇꯥꯆꯧ, ꯁꯣꯔꯥꯠꯁꯤꯕꯨ ꯃꯤ ꯀꯌꯥꯃꯨꯛ ꯇꯤꯟꯒꯗꯧꯕꯅꯣ?" "ꯈꯔꯗꯤ ꯑꯗꯨꯃꯛ ꯌꯥꯝꯅꯅꯤ꯫ ꯄꯥꯕꯗꯣ ꯁꯪꯒ ꯌꯥꯝ ꯆꯥꯎꯔꯝꯕꯅꯤ." ꯅꯨꯡꯁꯤꯊꯣꯏ ꯃꯕꯨꯛꯅꯤꯡꯗ, "ꯑꯗꯨꯗꯤ ꯄꯣꯠꯌꯦꯡꯗꯤ ꯌꯥꯝ ꯇꯥꯔꯅꯤ꯫ ꯑꯩꯒꯤ ꯁꯅꯥ ꯑꯆꯧꯕ ꯑꯃ ꯁꯥꯍꯧꯕ ꯌꯥꯔꯦ." "ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯣ? ꯅꯪꯅ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏꯕꯁꯤꯕꯣ?" "ꯀꯗꯥꯏꯗꯒꯤ ꯂꯣꯏꯕꯅꯣ? ꯂꯣꯏꯗ꯭ꯔꯤ꯫ ꯏꯔꯣꯝꯕ ꯐꯨꯠꯂꯝꯂꯤꯕꯅꯤ." "ꯊꯦꯡꯉꯤꯗ ꯃꯇꯝꯁꯦ꯫ ꯅꯈꯣꯏꯅꯤ ꯂꯩꯔꯤꯕꯕꯨ ꯆꯥꯛꯁꯤ ꯐꯥꯎꯗꯤ ꯈꯔ ꯉꯟꯅ ꯊꯣꯡꯕ ꯌꯥꯕꯅꯤ." "ꯀꯅꯥꯅ? ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯤ꯫ ꯅꯅꯥꯎ ꯅꯨꯄꯤ ꯈꯨꯖꯤꯟ ꯐꯦꯡꯕꯤꯁꯤꯅ ꯌꯨꯝꯒꯤ ꯀꯨꯞꯅꯕ ꯑꯃꯠꯇ ꯇꯧꯕ ꯅꯠꯇꯦ." "ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯧ ꯃꯁꯦꯟ ꯌꯦꯡꯁꯤꯟꯅꯕꯤꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗ꯭ꯔꯤꯁꯤ." "ꯏꯁ, ꯃꯣꯏꯇꯥꯆꯧꯒꯤ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯌꯦꯡꯁꯤꯜꯂꯦ ꯁꯤꯅꯤꯅꯦ." "ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦ." "ꯍꯥꯏꯗ꯭ꯔꯁꯨ ꯋꯥꯉꯥꯡꯗꯨꯅ ꯑꯗꯨꯝ ꯇꯥꯛꯂꯦ." "ꯅꯨꯄꯤ, ꯇꯥꯅꯤꯡꯗꯦꯀꯣ, ꯆꯠꯂꯣ꯫ ꯆꯥꯛꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯃꯨꯛꯇ ꯇꯧꯔꯁꯨ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ." "ꯐꯒꯅꯤ. ꯅꯅꯥꯏ ꯑꯩꯅꯅꯦ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯆꯥꯅꯅꯕ ꯆꯥꯛꯇꯣ ꯄꯔꯞ ꯂꯣꯏꯁꯤꯟꯖꯔꯨꯔꯒꯦ꯫ ꯑꯗꯣ ꯂꯣꯏꯔꯒ ꯍꯥꯔꯝꯗꯥꯏ ꯐꯥꯎꯗꯤ ꯀꯧꯅꯍꯜꯂꯅꯨꯀꯣ." ꯊꯦꯝꯕ ꯈꯨꯝꯒꯦ ꯇꯧꯕꯒ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯑꯀꯥ ꯃꯅꯝ ꯑꯃ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯊꯦꯝꯕ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ, "ꯍꯩꯁ, ꯃꯅꯝꯁꯤꯗꯤ ꯀꯩꯅꯣ? ꯐꯖꯅ ꯀꯥꯕꯒꯤ ꯃꯅꯝꯅꯤ ꯅꯝꯃꯤꯁꯦ." ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯁꯨꯠ ꯅꯝꯂꯒ, "ꯀꯥꯕꯒꯤ ꯃꯅꯝꯅꯤ ꯅꯝꯃꯤꯁꯦ." ꯇꯟꯖꯥꯗꯨꯗꯅꯤ ꯃꯅꯦꯝ ꯀꯨꯂꯩꯃꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯣ, "ꯍꯦ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ? ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯕꯗꯤ ꯏꯔꯦꯟꯖꯅ ꯆꯥꯛꯈꯨꯝꯁꯤꯗ ꯐꯝꯂꯒ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯏꯔꯣꯝꯕꯁꯤ ꯂꯣꯏꯔꯦꯅꯦ, ꯍꯨ ꯊꯧꯕ ꯃꯈꯩ ꯀꯥꯔꯦꯅꯦ." ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ, "ꯀꯥꯎꯏ, ꯑꯩꯗꯤ ꯏꯔꯣꯝꯕ ꯐꯨꯠꯂꯝꯕꯅꯤ." "ꯐꯖꯔꯝꯃꯅꯤ." ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯔꯤꯗꯨꯒ ꯇꯥꯔꯝꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯆꯠꯈꯤ ꯆꯥꯛꯈꯨꯝꯗꯅꯤ꯫ ꯀꯨꯂꯩꯃꯅ ꯎꯌꯥꯟꯗꯣ ꯊꯥꯡꯗꯅ, "ꯐꯖꯩ, ꯑꯂꯨꯒꯁꯦ ꯃꯩꯇꯥꯟ ꯃꯥꯜꯂꯤ꯫ ꯅꯨꯡꯉꯥꯏꯗꯀꯣ ꯀꯨꯂꯩꯃꯩꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯏꯔꯣꯝꯕ ꯐꯨꯠꯄꯗ ꯀꯥꯕ ꯍꯥꯏꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯦꯡꯅꯔꯤꯕꯁꯤ꯫ ꯏꯃꯧ ꯑꯅꯤ ꯂꯩꯕꯒꯤ ꯑꯍꯣꯡꯕ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ." ꯅꯨꯡꯁꯤꯊꯣꯏ ꯆꯪꯂꯛꯂꯒ, "ꯏꯃꯥ, ꯏꯁꯤꯡꯗꯣ ꯌꯥꯝ ꯀꯪꯕꯅꯤ. ꯑꯗ ꯒꯔꯪ ꯆꯥꯛꯂꯝꯒꯅꯤ. ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯊꯥꯡꯒꯠꯂꯝꯕ." "ꯅꯠꯇꯦ, ꯅꯣꯏꯕꯨ ꯆꯥꯛꯁꯤ ꯊꯣꯡꯂꯕꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤ." ꯊꯕꯥꯁꯨ ꯆꯪꯂꯛꯂꯒ, "ꯀꯥꯅꯝ ꯅꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯔꯣꯝꯕ ꯀꯥꯕꯒꯤ ꯑꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯗꯀꯣ. ꯑꯇꯩ ꯀꯥꯕꯅꯤ, ꯑꯗꯨꯅ ꯃꯈꯜ ꯑꯃꯅꯤ. ꯏꯔꯣꯝꯕ ꯀꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯑꯍꯥꯟꯕꯗꯨꯝ ꯑꯣꯏꯔꯝꯅꯤ. ꯃꯤꯅꯒ ꯇꯥꯔꯒ ꯅꯣꯛꯅꯕꯗ ꯂꯣꯏꯔꯅꯤ. ꯐꯅ ꯁꯨꯍꯜꯂꯣꯏꯔꯦ. ꯏꯆꯦ, ꯊꯕꯛ ꯇꯧꯕꯗ ꯈꯔ ꯊꯑꯣꯏꯅ ꯅꯥꯑꯣꯏꯅ ꯇꯧꯕꯤꯌꯨ." "ꯍꯦ, ꯑꯉꯥꯡ, ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ? ꯑꯩꯕꯨ ꯊꯕꯛ ꯇꯧꯕꯗ ꯑꯋꯣꯏꯗꯕ ꯀꯥꯏꯅꯣ? ꯃꯤꯅ ꯊꯕꯛ ꯇꯧꯕꯗ ꯁꯤꯡꯊꯥꯅꯕ ꯍꯩꯇ꯭ꯔꯕꯅꯤꯅꯦ ꯆꯥꯛꯁꯦ ꯅꯪ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯍꯥ? ꯅꯇꯟꯗꯤ ꯇꯜꯂꯒ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯗꯨ ꯌꯥꯝ ꯍꯩꯕ ꯁꯥꯏꯗꯨ ꯀꯩꯒꯤꯅꯣ?" "ꯑꯋꯣꯏꯗꯦ ꯍꯥꯏꯕꯕꯨ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯌꯥꯎꯔꯒꯦ? ꯀꯩ ꯑꯔꯥꯟꯕ ꯌꯥꯎꯒꯦꯕ ꯏꯆꯦꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯣ?" ꯀꯨꯂꯩꯃꯅ, "ꯆꯤꯡꯒꯟꯕꯤ ꯑꯅꯤ, ꯅꯆꯤꯟꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯣ. ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ." ꯅꯨꯡꯁꯤꯊꯣꯏꯅ, "ꯍꯦ, ꯑꯉꯥꯡ ꯃꯤꯉꯝꯕꯤ, ꯅꯆꯤꯟꯗꯨ ꯀꯟꯃꯜꯂꯤ. ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯅꯤ ꯏꯕꯦꯝꯃ. ꯃꯤꯒꯤ ꯃꯇꯧꯅ ꯃꯔꯣꯜ ꯑꯃ ꯇꯝꯂꯤꯕ. ꯅꯄꯨꯟꯁꯤꯗꯣ ꯃꯤꯒꯤ ꯃꯇꯧ ꯇꯝꯗ꯭ꯔꯕꯗꯤ ꯂꯩꯕ ꯍꯩꯅꯗꯕꯗꯣ. ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯝꯅꯒ ꯇꯧꯖꯗꯦ ꯏꯕꯦꯝꯃ, ꯑꯐꯥꯎꯕꯤ." "ꯀꯔꯤ? ꯑꯩꯕꯨ ꯃꯤꯇꯧ ꯇꯝꯕ ꯀꯜꯂꯤ ꯀꯥꯏꯅ? ꯑꯩꯅ ꯀꯗꯥꯏꯗ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯤ? ꯅꯪ ꯄꯨꯊꯣꯔꯛꯄ꯭ꯔꯥ? ꯄꯨꯊꯣꯔꯛꯑꯣꯕ. ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤ. ꯍꯦꯛ ꯄꯨꯊꯣꯔꯛꯇ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯐꯨꯔꯦ ꯈꯪꯉꯣ." "ꯍꯥꯏꯌꯣ, ꯅꯨꯡꯉꯥꯏꯗꯀꯣ ꯏꯕꯦꯝꯃ, ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯅꯪꯅ ꯉꯔꯥꯡ ꯑꯩꯅ ꯄꯥꯕ ꯀꯧꯔꯒ ꯀꯞꯂꯛꯄꯗ ꯅꯪꯁꯨ ꯀꯟꯅ ꯀꯞꯁꯤꯟꯅꯔꯛꯄꯗꯣ.
กับสินแบบใครดีใครเนาะนั่นสุกับสินอะไรตัวนี้ป้าบนนาเรงเงินนั่นตรออีซีนั่นนำที่ให้ตัวนะมันนักจังวยาคิดแบบดออะทุกอิสมียามังตัวนะมองตัวแบบป้าบกิเสบะต้องดัดตัวแบบสิงไงให้ใครสินเดียวกังที่ไปใครนางเดียมต้องคิดแบบนี้นะนางสุนัตรอป้าบนมาคงทำเกอามุกจะสำเร็จแล้วให้บัดสิกังขังตัวยาคิดแบบดอเบี้ยมานักวนขังอีกก็หุ่นอะไรดีเลยต้องวัดแต่บัดนี้มาสิขังจิโลกุเลยมาสักผู้ใส่เก็บตัวกะขบายดูกับไปเลยกะมาฆ่าเต่าทบานโอ้ดูดีเนี่ยอิสาสิงเดบกี้ป้าบก็ส่งนั่นซ้ำเดบดอนุ่งไงแต่บกี้ซ้ำเดบะขังนี่ขังตันเนี่ยบางอังดังกันขังเจนี่อะดูก็ซีบุดีให้บีเอาเกป้าบนาบดามาคุยตาโซอีบานี่เสียยามติงครับนี่สระกิปยังสิดีด้วยเนี่ยมิตรปยารเฮลิอุนทงเสียมน้ำมาริดาป้าบนาบดาเสียยามในสังเกตไกน์อีเบียมานั่งกินดูบุไก่สานริเกป้าบดอมวยตาอีบานี่นั่นเนี่ยอามัยแบบมาคัดกองตัวนี้ยังขันลิบดอน้ำไม่ดูไก่โยนั่นจริงที่ดีดอนุ่งสิถอยมาไม่ตัวเด็กคุโดมิทิลละกะอิมิเสียอิมิสิตางนี่บะตัวเนี่ยแต่เรื่องนั้นนะอามาญี่ปุ่นก็ลักบุตรอุระบดีอิมิสิตางนี่หายสินี่ลักตางนี่กูเลยมาตาตัวนั้นสุ่มเลยบังกำลังจะดูนะเสกกับข้าไปดูอุดตุนะนุ่ยสิอุบระเสียฮะเสกกับสินะนั่งกับซ้ำดูสับเลยนะอะดูค่ะข้าไปสินะนักกงตัวทุ่มเลยบดีนุ่ยที่มันจริงสิงด้วยนุ่ยจุงกันนี่เป็นนุ่ยฮะนัดรอทบานต่อให้รับนี่ต่อเราไม่สุขังเดอิมาหนังลิบดูบุกไก่นึกสิถอยน้ำฮันดูทางเดอิมาคาร์คาเลมาตับตักปีแบบไอ้เงินดานักข้าอย่างงั้งนี่นะไอ้เสียให้นาดปูตาจะได้บีอันนี้นักสักสิ่งยิ่งหนึ่งเดียเนี่ยสระพูดยังไงพูดยังไงนี่มาเสียนุ่ยมังไงเนี่ยฮะนักกู้สิแล้วก็หาเรามาเสียนุ่ยน้ำมันดูบีไก่อยู่เนี่ยน้ำมันดูบีไก่ทบานเฮ้ยไรมาอะดูเดี๋ยวให้ดูดาไอ้คนนั้นป้ามาสิแล้วก็คาร์กันหาเราเลย สิเลยเก่งกับตัวดอกงานกันหนูตานิ่งดินุ่งสิถอยนะมีแต่ตากับพัชรีบรออีมันงานลิไม่ยามดูบ่หัวไอ้นั่นลานบันเน่นุ่ยเนี่ยสวยบะทบานอิสการีคุลานมาดูเดียอะดูกันเนี่ยไอ้ว่ามันดีให้กินสระตมีน่ะปังหลังมาปวดยังกันโดไก่เบียดพี่รวยสิสินนั่นบะทำกันดอริบันมาสีเดียนเนี่ยนุ่ยแก่นเต้านุ่งสิถอยนะพี่รวยกี่ว่าบุกไก่นุ่ยมาให้ยังคนนั้นตุ้งสิเลยกันเลยเขาสิกีดีสระกิปยังดูนะการีกันนุ่ยมุกเสียเจ้าคนนั้นเท่าสิทบาสุอะตัวนี้เจี๊ยไอ้นายนิ่งสิสุนุ่งสิถอยมันไม่ไปนี่ยังเลยกะยาวเด็กยาวเฮนุ่ยสาวยาวดีไอ้นายไม่เสียไอ้คนยี่วันการีอีมากี่มาซาสิบุอีได้ขัดตลอดอีเส้นหายไปดอกไอ้ดีทุนดับฮับปี้ดีขังกับบ้าฮับปี้ดีเย่มาเนี่ยอีมากี่มาซาดีไอ้กินบ้าขัดตันเนี่ยอีบัวบดีตัวเรื่องที่ต้องทะเลาะกันได้อีมาเนี่ยคุณดูโยบดีสุมิอีมาอุ่นหายไปลอยสุมินั่งดีนักคุกิสาอุ่นมันจะสุลักไปได้สักซาบะทบะพักโนเลยกันให้คนนั้นว่างางบะการีสาเรียวสิเดียคุยดมันนี่นุ่งสิโดยสาวนะทบะที่ยังกูเลยมันนายาโดฮิกาตระเลยนะหนูอิสานนูมามาไปรับถุงน้ำมันโตมาทำเสียดงโดนยาวระเบิดไอ้กี่ปาลีนัดเดอะทุน่ะไอ้คนไทยบีระนุสักถุงโดมีได้บีโรนุ่งสิถอยนะพาริอะดูดีสักฮับแต่ปะตาเฮเรนนังกี่ปาลีเดเฮนักคุณน่ะทงเจโรอะดูสาร์ยามนั้นเนี่ยขันน้ำพารุกันดูก็ไอ้มีพูนิ่งดิกูเลยมาคุตปาริบังคับไปตัวน่ะมามองนุปีอันนี้ดาอมุกตังเสียเสร็จกันละกันน้อยแต่เนี่ยฮารินงนางโอละกะละมังตัวมังเดไปครบสวยแต่งันแล้วก็เลยบีนันดูทบานใครหนุ่ยมาต้องให้ดีใครโง่ข้าไม่ได้แต่การเลยดูบ่ไอ้ฮารินงนางโง่อันมันกำหน่อยนุ่งสิถอยสุสนองทงรักใครหน่อยค่อยมาสิบ่อาสิ่งมันมาเกี่ยเสียฮารินงนางอันคราบดีนั่นสานุปาดอนุปีมุทิวด้วยเนี่ยมังจะตัวเสียไอ้ตันเนี่ยสักท่าที่อันเนี่ยนั่นสักสิ่งที่อุบดันเนี่ยไอ้ตินบีเฮาไอ้เด็กถูกสักขนาดเกมาทั้งไอ้น้ำมุกสักหลักปะดาอินสักบุลละมุกไอ้เนี่ยสักลามละบัดสีไฮรัมกูเลยมาโทษครีนุ่งสีถอยนะมาว่าเลยตรสูจากดีบรานี่มันสาริสิถ้าบ่าห้อยไม่ไฮรัมดาจากคุมดากิโทกีนุ่งสีถอยสูอินสักอันนั้นมาทงนะบ่าเซมสาวเลยอาสมนั้นมาตำดีอาสมเฮากีนุ่มินี่เดาเซนครีนุ่งทิลกีมาตำนี่นุ่งสีถอยสมังมาสีดุดาพี่ครับผู้ทกตุนสูริอาสมนั้นพี่สูดูเลยยังไงดานี่มาคุยกันทางนั้นมายุ่มดุดานุปีคราดนกปะเก็บกิมาโกตารักลีบดูนุ่งสีถอยนะการีโนมาคุยมึงสินะอาสมยังเราดิสินะนุปีคราดนกปะกีปะโคลิตาริสิโซนั่นเองเมื่อกี้สิสิงจูกันสานเลยจ้ะไอ้วัยเองสินั่นเองอะดูไอ้คุยยิ่งง่ายเลยสิงจูจูรมาสู้ชาวดียาร์พันธุ์ที่คุยรักลับนี่ไอ้นังงาสารักทริสิสิเลยกันเสีย
ꯉꯥꯒꯤ ꯉꯥꯔꯤꯒꯤ ꯃꯍꯥꯎꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯀꯥꯟꯅꯩ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯆꯠꯂꯒ ꯌꯦꯡꯂꯨꯒꯦ ꯁꯤꯡꯖꯨ ꯁꯨꯔꯝꯃꯁꯨ ꯆꯥꯕ ꯌꯥꯗ꯭ꯔꯃꯛꯁꯨ ꯇꯤꯟ ꯐꯥꯎꯕꯗꯤ ꯌꯣꯠꯂꯒ ꯍꯜꯂꯛꯄ ꯌꯥꯏꯗꯅ ꯅꯨꯡꯁꯤꯊꯣꯏ ꯐꯤ ꯁꯨꯔꯝꯕꯗꯨ ꯂꯦꯞꯂꯒ ꯍꯧꯒꯠꯇꯨꯅ ꯊꯪꯅꯕꯒꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗꯨꯗꯤ ꯇꯥꯌꯣꯟꯅꯔꯝꯃꯤ ꯅꯨꯄꯤ ꯈꯔ ꯋꯥꯡꯈꯩ ꯐꯤ ꯌꯣꯟꯕ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯃꯤ ꯂꯥꯡꯂꯤꯕꯗꯨ ꯅꯨꯡꯁꯤꯊꯣꯏ ꯂꯥꯛꯄ ꯎꯕꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯆꯪꯍꯧ ꯀꯥꯈꯠꯂꯣ ꯐꯤꯁꯤꯡꯁꯦ ꯅꯪꯁꯨ ꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯏꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯆꯍꯤ ꯐꯥꯔꯒ ꯏꯟꯅꯕ ꯑꯃ ꯂꯩꯁꯤꯟꯈ꯭ꯔꯣ ꯅꯪꯁꯨ ꯅꯪꯅꯕꯨ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯏꯆꯦꯅꯅꯦ ꯃꯃꯜ ꯇꯥꯅꯕ ꯍꯥꯏꯅꯕꯤꯒꯦ ꯅꯨꯡꯁꯤꯊꯣꯏ ꯃꯥꯗꯤ ꯐꯤꯁꯤꯡꯗꯨ ꯎꯔꯨꯕꯗꯒꯤ ꯉꯥꯎꯈ꯭ꯔꯕꯅꯤ ꯃꯆꯨꯁꯤꯡꯗꯨꯁꯨ ꯌꯦꯡꯕꯗ ꯃꯉꯥꯜ ꯂꯩꯕ ꯇꯅꯧ ꯇꯅꯧ ꯃꯆꯨ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯊꯣꯏ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯋꯥꯡꯈꯩ ꯐꯤ ꯃꯄꯥꯟ ꯑꯉꯥꯡꯕꯅ ꯈꯣꯠꯂꯤꯕꯗꯨ ꯄꯥꯏꯈꯠꯇꯨꯅ ꯏꯆꯦ ꯁꯤ ꯑꯩꯉꯣꯟꯗ ꯄꯛꯆꯒꯗ꯭ꯔꯥ ꯄꯛꯆꯒꯅꯤꯌꯦ ꯅꯪꯗꯤ ꯀꯨꯆꯨꯁꯨ ꯉꯧꯏ ꯃꯆꯨ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯄꯛꯆꯒꯅꯤ ꯅꯪꯉꯣꯟꯗꯗꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯁꯤ ꯂꯧꯔꯒꯦ ꯑꯗꯣ ꯁꯦꯜꯗꯤ ꯄꯥꯕꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯄꯤꯔꯒꯦ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯇꯣꯝꯕꯤ ꯃꯈꯨꯠꯇꯨ ꯊꯦꯛꯂꯒ ꯅꯣꯏꯒꯤ ꯁꯣꯔꯥꯠꯁꯤ ꯃꯁꯦꯟ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯇꯥꯕꯅꯤ ꯇꯣꯝꯕꯤ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯕꯨ ꯌꯥꯅꯤꯡꯂꯕꯔꯣ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯄꯤꯒꯦ ꯍꯥꯏꯔꯤꯁꯦ ꯌꯥꯕꯗꯤ ꯌꯥꯕ ꯑꯗꯨꯗ ꯍꯌꯦꯡ ꯑꯃꯨꯛ ꯎꯠꯂꯩ ꯄꯥꯔꯩ ꯇꯧꯔꯗꯤ ꯑꯩꯁꯦ ꯃꯃꯥꯡꯗ ꯗꯣꯁꯥꯁꯨ ꯇꯥꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯐꯤꯁꯣꯠ ꯂꯧꯔꯒꯅꯦ ꯂꯣꯠꯈꯤꯗꯅ ꯇꯣꯝꯕꯤꯅ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯃꯥꯗꯤ ꯑꯗꯨꯝꯕ ꯇꯧꯔꯣꯏ ꯏꯆꯦꯅ ꯍꯥꯏꯔꯕꯅꯤꯅ ꯂꯧꯕꯤꯍꯧꯔꯣ ꯑꯗꯣ ꯃꯊꯪ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯁꯦꯜ ꯄꯤꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯊꯣꯏ ꯇꯥꯔꯦꯗꯅ ꯍꯥꯏꯔꯤꯁꯦ ꯃꯊꯪ ꯃꯥꯅ ꯂꯥꯛꯄꯗꯗꯤ ꯃꯥꯒꯤ ꯁꯦꯜꯗꯣ ꯈꯔ ꯄꯤꯕꯤꯔꯣꯀꯣ ꯍꯣꯏ ꯏꯆꯦ ꯅꯅꯥꯎ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯐꯤꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯂꯩꯃꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥ ꯍꯥꯏꯔꯤ ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯩꯒꯅꯦ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ ꯁꯣꯔꯥꯠꯀꯤ ꯄꯣꯠ ꯆꯩ ꯂꯧꯁꯤꯟꯕ ꯍꯧꯕ ꯌꯥꯔꯦ ꯅꯛꯁꯤꯜꯂꯛꯂꯕꯗꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯐꯝ ꯈꯪꯂꯔꯣꯏ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩꯒ ꯆꯠꯁꯤ ꯏꯃꯥ ꯊꯕꯥꯅ ꯌꯥꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯆꯠꯂꯨꯁꯤ ꯅꯨꯡꯁꯤꯊꯣꯏꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯒꯤ ꯇꯧ ꯌꯥꯝ ꯇꯧꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯍꯦꯛ ꯀꯩꯅꯣꯝ ꯇꯧꯔꯗꯤꯅꯦ ꯅꯪꯁꯦ ꯍꯦꯛꯇ ꯇꯧꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯅꯪ ꯍꯦꯃꯜꯂꯕꯅꯤ ꯏꯇꯧ ꯇꯝꯕ ꯀꯩꯅꯣ ꯍꯦꯃꯟꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯤꯅꯤ ꯏꯆꯦꯒꯤ ꯃꯤꯠꯇꯨꯗ ꯑꯩꯁꯦ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯅꯒ ꯎꯔꯕꯣ ꯀꯨꯂꯩꯃꯅ ꯌꯥꯔꯦ ꯈꯠꯅꯔꯛꯑꯅꯨꯋꯣ ꯑꯩ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯏꯇꯣꯝꯇꯅꯦ ꯀꯩꯊꯦꯜꯗꯨ ꯆꯠꯆꯧꯔꯒꯦ ꯅꯣꯏꯗ ꯍꯧꯅꯤꯅ ꯍꯧꯔꯨꯕ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯤ ꯑꯉꯥꯎꯕꯤ ꯁꯤ ꯍꯥꯏꯔꯝ ꯀꯨꯂꯩꯃ ꯃꯇꯣꯝꯇ ꯀꯩꯊꯦꯜ ꯆꯠꯅꯕ ꯊꯣꯛꯈꯤ ꯊꯕꯥꯅ ꯐꯔꯩꯅꯤꯁꯦ ꯐꯔꯩꯅꯦꯕ ꯅꯨꯡꯁꯤꯊꯣꯏꯅ ꯃꯤꯇꯧ ꯇꯝꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ ꯅꯪꯅꯦ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯌꯥꯝ ꯍꯥꯏꯖꯅꯨ ꯍꯥꯏꯔꯤꯕꯁꯤꯡ ꯍꯥꯏꯔꯦ ꯍꯥꯏꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯈꯤꯗꯧꯔꯤꯍꯦ ꯍꯥꯏꯈꯤꯗꯧꯔꯤ ꯊꯕꯥꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯃꯤꯊꯤꯟꯒꯥꯏ ꯃꯤꯊꯤꯟꯒꯥꯏ ꯃꯤꯉꯣꯟꯗ ꯄꯨꯡ ꯈꯨꯗꯤꯡ ꯈꯟꯅꯕ ꯍꯧꯕꯤ ꯃꯤꯊꯤꯟꯒꯥꯏ ꯅꯨꯡꯁꯤꯊꯣꯏꯅ ꯍꯦꯉꯥꯡ ꯅꯪ ꯉꯁꯤ ꯁꯤꯅꯤꯀꯣ ꯑꯩ ꯈꯨꯠꯇ ꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯆꯤꯟꯗꯣ ꯐꯥꯖꯤꯜꯂꯨ ꯏꯆꯦꯁꯨ ꯅꯆꯤꯟꯗꯣ ꯐꯥꯖꯤꯜꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦꯁꯨ ꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯡꯁꯤꯊꯣꯏ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯃꯈꯩ ꯁꯥꯎꯅ ꯏꯇꯧꯁꯦ ꯑꯗꯨꯝ ꯇꯝꯃꯦꯕ ꯇꯝꯒꯅꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯤꯌꯦ ꯃꯃꯥꯏꯁꯤ ꯊꯥꯏꯌꯦ ꯈꯖꯤꯛ ꯈꯔꯛꯇꯒ ꯊꯥꯕ ꯅꯠꯇꯦ ꯏꯔꯣꯏꯒꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯥꯏ ꯃꯃꯥꯏꯁꯦ ꯊꯕꯥꯅ ꯏꯕꯥꯂꯣꯟꯁꯤꯕꯨ ꯅꯪꯒꯤ ꯄꯇꯥꯒ ꯄꯥꯜꯂꯝꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯉꯥꯡꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯕ ꯆꯃꯣꯠꯅꯕꯤ ꯅꯪꯒꯤꯅ ꯇꯧ ꯇꯝꯕ ꯅꯠꯆꯗꯦ ꯃꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯃꯦꯕ ꯃꯆꯤꯟꯁꯦ ꯈꯨꯝꯗꯅꯕ ꯆꯤꯝꯕꯥꯜ ꯃꯌꯥꯁꯤ ꯊꯨꯡꯂꯤꯕ ꯎꯔꯤꯡꯁꯦ ꯏꯈꯨꯠꯁꯤꯅ ꯆꯨꯔꯨ ꯆꯨꯔꯨ ꯅꯩꯒꯦꯗ ꯃꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯨꯝꯈꯣꯗꯕ ꯅꯆꯤꯟꯗꯣ ꯈꯨꯝꯈꯣꯗꯅ ꯅꯪ ꯑꯌꯣꯃ ꯁꯤ ꯍꯤꯡꯆꯥꯕꯤ ꯁꯥꯔꯩ ꯒꯔꯣꯏ ꯃꯥꯟꯕꯤ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ ꯊꯥꯗꯣꯛ ꯃꯤꯒꯤ ꯎꯔꯤꯡ ꯑꯩꯅ ꯏꯈꯨꯠꯅ ꯐꯥꯎꯕ ꯅꯥꯗ ꯊꯦꯡꯅꯕꯁꯤꯗ ꯃꯈꯨꯠꯁꯤꯅ ꯆꯨꯔꯨ ꯆꯨꯔꯨ ꯅꯣꯏ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯃꯁꯤ ꯊꯥꯗꯣꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯣꯛꯄꯥꯛꯁꯤ ꯀꯥꯎꯔꯒꯦꯗꯕꯁꯤ ꯅꯨꯡꯁꯤꯊꯣꯏꯅ ꯑꯣꯏꯃ ꯇꯟꯗꯟ ꯄꯥꯏꯔꯦ ꯏꯒ ꯊꯣꯛꯂ ꯃꯥꯜꯂꯦ ꯑꯁ ꯐꯛꯂꯥꯡ ꯀꯗꯛ ꯂꯥꯎꯕꯁꯤꯗ ꯊꯣꯠ ꯂꯥꯎꯔꯕꯤ ꯂꯥꯏꯕꯛꯁꯤꯅꯅꯦ ꯌꯦꯠꯁꯤꯟꯕꯁꯤꯗꯤ ꯏꯒ ꯂꯣꯏ ꯊꯣꯛꯑꯦ ꯍꯣꯏꯃ ꯑꯩ ꯀꯣꯛ ꯀꯥꯏꯔꯦ ꯊꯕꯥꯅ ꯍꯧꯈꯣ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯍꯧꯈꯣꯕ ꯋꯥ ꯉꯥꯡꯕꯗꯨꯗ ꯊꯕꯥꯕꯥꯁꯨ ꯆꯩꯅ ꯐꯥꯎꯔꯛꯇꯨꯅ ꯆꯤꯝꯕꯥꯜ ꯃꯌꯥꯗꯨꯗ ꯃꯈꯨꯠꯇꯨ ꯅꯥꯜꯂꯒ ꯃꯣꯏꯇꯥ ꯑꯩ ꯆꯤꯝꯕꯥꯜ ꯀꯥꯏꯔꯦ ꯑꯌꯣꯃ ꯑꯩ ꯁꯤꯔꯦ 우리의 쟤나시디 동지분 미나 강요이 아요 누시도이나 라이브 크라 가이저라수 나신두디 농니니디 왕강바 야로이드나 누가이제 베레 타모이세 타바한데 나라부수 나나 마신 쿠미 우린 크라 가이저라수 나라이버디 투가이레 누가이제 낭디 이 톡보도 아이코이 톡비데 이 톡게를 토오이라 나바디 낭게 헬람니 아이고다기
ꯊꯕ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ ꯃꯌꯥ ꯆꯦꯛꯁꯤꯟꯅꯗꯨꯅ ꯆꯥꯕꯤ ꯅꯪꯉꯣꯟ ꯁꯤꯟꯅꯕ ꯑꯩ ꯇꯜꯂꯤ ꯂꯦꯝꯗꯦ ꯁꯤ ꯍꯥꯏꯔꯝ ꯃꯍꯥꯛ ꯆꯪꯈꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯏꯊꯣꯛꯂ ꯃꯔꯥꯏꯕꯛꯇꯨ ꯅꯥꯟꯗꯅ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯍꯧꯈꯤꯕꯅ ꯅꯤꯃꯥꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯤ ꯌꯨꯝꯗꯨ ꯃꯤ ꯐꯅꯌꯥꯝꯅ ꯇꯤꯟꯕ ꯍꯧꯔꯦ ꯏꯁꯩ ꯁꯛꯄ ꯄꯨꯡꯌꯩꯕꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯏꯁꯩ ꯍꯧꯅꯕ ꯁꯦꯝ ꯁꯥꯏ ꯊꯕꯥꯒꯤ ꯃꯃꯥ ꯏꯕꯦꯝꯆꯥꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯀꯣꯟꯅ ꯊꯪꯗ ꯊꯦꯡꯅꯔꯦ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟꯅꯦ ꯆꯦꯡꯄꯥꯛꯇꯣ ꯅꯪꯅ ꯏꯃꯥꯒꯤ ꯈꯔ ꯂꯣꯟꯅ ꯍꯥꯏꯗꯤ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯛꯑꯣꯕ ꯑꯁ ꯏꯃꯥ ꯅꯪꯒꯤꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯩ ꯍꯧꯖꯤꯛ ꯆꯦꯡꯄꯥꯛ ꯆꯪꯂꯒ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯑꯩ ꯄꯣꯠꯌꯦꯡ ꯄꯥꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯗꯤꯅꯦ ꯆꯦꯡꯄꯥꯛ ꯌꯥꯝꯅ ꯄꯤꯗꯕ ꯌꯥꯗꯦꯀꯣ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯆꯥꯎꯊꯣꯏ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯊꯣꯏ ꯑꯩꯕꯨ ꯄꯣꯠꯌꯦꯡꯁꯤ ꯀꯌా ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯃꯥꯗ ꯏꯃꯥꯗ ꯄꯤꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯃꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯃꯥꯗ ꯑꯗꯨꯝ ꯄꯤꯔꯝꯒꯦ ꯅꯃꯥꯗꯣ ꯑꯃꯨꯛꯇ ꯊꯤꯔꯛꯑꯣ ꯑꯩ ꯄꯣꯠꯌꯦꯡꯁꯤ ꯄꯤꯔꯝꯂꯒ ꯍꯟꯈ꯭ꯔꯒꯦ ꯌꯥꯅꯤꯌꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯍꯥꯏꯕ ꯄꯥꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪꯒ ꯉꯥꯡꯅꯗꯅ ꯑꯣꯏꯔꯔꯣꯏ ꯑꯩ ꯏꯁꯥ ꯆꯠꯇꯨꯅ ꯅꯃꯥꯗꯨ ꯊꯤꯖꯧꯔꯒꯦ ꯍꯩꯃꯥ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯒ ꯇꯥꯗꯕꯤ ꯐꯩ ꯄꯥꯕ ꯅꯪ ꯆꯦꯡꯄꯥꯛ ꯀꯝꯇ ꯍꯥꯞꯄꯣꯏꯕ ꯈꯪꯅꯤꯅ ꯑꯁꯨꯝꯅ ꯏꯁꯩꯁꯨ ꯍꯧꯈ꯭ꯔꯦ ꯀꯨꯂꯩꯃ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯃꯈꯣꯏ ꯃꯄꯥ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯒꯦ ꯑꯩ ꯏꯇꯣꯝꯇ ꯅꯆꯥꯅꯃꯧ ꯃꯊꯧ ꯆꯥꯗꯕꯁꯤꯡꯁꯤꯒ ꯂꯩꯃꯤꯟꯅꯍꯧꯕ ꯉꯝꯂꯣꯏꯌꯦ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ ꯃꯈꯣꯏ ꯃꯄꯥ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯀꯨꯂꯩꯃꯅ ꯀꯞꯂꯤꯕꯗꯨꯗ ꯄꯣꯠꯌꯦꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯍꯩꯁꯤꯡꯕꯤ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕꯤ ꯊꯕꯥꯅ ꯎꯔꯗꯨꯅ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯏꯃꯥ ꯎꯅꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯎꯅꯕꯤꯔꯨꯔꯅꯨ ꯏꯃꯥꯅ ꯉꯔꯥꯡ ꯃꯥꯅ ꯀꯞꯂꯤꯉꯩ ꯃꯅꯥꯛꯇ ꯃꯤ ꯑꯃꯇ ꯆꯪꯍꯜꯂꯛꯀꯅꯨ ꯍꯦꯛ ꯆꯪꯍꯜꯂꯛꯄꯗ ꯃꯤꯗꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯊꯥꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯛꯏ ꯑꯗꯨꯅ ꯏꯅꯦ ꯆꯪꯕꯤꯔꯨꯔꯅꯨ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯃꯛ ꯍꯥꯏꯕ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯣꯠꯌꯦꯡꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯄꯤꯔꯝꯂꯒꯦꯀꯣ ꯍꯣꯏ ꯏꯅꯦ ꯑꯩꯅ ꯑꯃꯨꯛ ꯍꯣꯔꯦꯟ ꯏꯃꯥꯗ ꯄꯤꯁꯤꯜꯂꯒꯦ ꯂꯩꯀꯥꯏ ꯅꯨꯄꯤꯗꯨꯗꯤ ꯈꯪꯖꯗꯕꯅꯤꯅ ꯄꯣꯠꯌꯦꯡꯗꯨ ꯊꯕꯥꯗ ꯑꯗꯨꯃꯛ ꯄꯤꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯊꯕꯥ ꯁꯦꯜꯗꯨ ꯐꯤꯖꯤꯗ ꯐꯠ ꯀꯤꯁꯤꯟꯈꯤ ꯀꯨꯂꯩꯃ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯉꯁꯥꯏꯗꯒꯤ ꯀꯞꯅ ꯎꯔꯤꯕꯅꯤ ꯀꯌꯥꯗꯨ ꯌꯦꯡꯉꯨꯅꯦ ꯄꯣꯠꯌꯦꯡ ꯄꯤꯕ ꯆꯪꯂꯛꯄ ꯃꯤꯒꯁꯦ ꯂꯝꯈꯥꯡꯗꯒꯤ ꯇꯠꯂꯒ ꯃꯥꯅ ꯑꯣꯏꯅꯒ ꯂꯧꯈ꯭ꯔꯗꯅ ꯉꯝꯃꯤꯗꯀꯣ ꯅꯣꯏꯅ ꯉꯝꯕꯁꯦ ꯃꯧ ꯑꯍꯟꯗꯨꯅ ꯀꯔꯣꯝꯗ ꯂꯤꯂꯥ ꯁꯥꯟꯅꯔꯤꯖꯥꯠꯅꯣ ꯑꯗꯨꯃꯁꯨ ꯑꯇꯣꯝꯕꯤꯁꯤꯗꯒꯤ ꯇꯥꯗꯕꯅꯤ ꯀꯨꯂꯩꯃ ꯃꯃꯤꯠꯇꯨꯅ ꯑꯁꯨꯝ ꯀꯣꯏꯅ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯃꯧ ꯑꯍꯜ ꯅꯨꯡꯁꯤꯊꯣꯏꯅ ꯅꯨꯄꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯔꯦ ꯂꯩꯔꯦꯗꯅ ꯑꯗ ꯉꯥꯏꯈꯣ ꯃꯥꯅ ꯋꯥꯔꯤ ꯇꯧꯔꯤꯁꯤꯅ ꯀꯅꯥꯅꯣ ꯍꯩꯃꯥ ꯁꯦꯜꯅꯤꯅꯦ ꯄꯤꯅꯔꯤꯁꯦ ꯍꯩꯃꯥ ꯂꯧꯈ꯭ꯔꯦ ꯃꯧꯗ ꯂꯧꯈ꯭ꯔꯦ ꯄꯣꯠꯌꯦꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯂꯧꯈ꯭ꯔꯦ ꯀꯤꯁꯤꯟꯈ꯭ꯔꯦꯃꯤ ꯐꯤꯖꯤꯁꯤꯗ ꯃꯍꯥ ꯇꯧ ꯉꯝꯕꯤ ꯑꯅꯤꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯣꯕ ꯊꯕꯥ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯃꯅ ꯍꯦꯟꯗ ꯑꯃꯅ ꯇꯥꯗ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡ ꯈꯣꯝꯂꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩ ꯃꯆꯤꯟꯋꯣ ꯃꯔꯩꯋꯣ ꯌꯥꯝ ꯃꯥꯅ ꯉꯥꯡꯁꯛ ꯇꯧꯔꯤ ꯃꯤꯌꯥꯝꯗ ꯃꯔꯛꯁꯤꯗ ꯀꯨꯂꯩ ꯃꯃꯥꯗꯤ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯤ ꯃꯉꯣꯟꯗꯗꯤ ꯂꯨꯄꯥ ꯑꯃꯒꯤ ꯄꯣꯠꯌꯦꯡ ꯐꯥꯎꯕ ꯄꯤꯕ ꯆꯪꯂꯛꯇꯦ ꯑꯁꯨꯝꯅ ꯁꯣꯔꯥꯠꯀꯤ ꯏꯁꯩꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯁꯩ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯄꯣꯠꯌꯦꯡꯁꯨ ꯄꯤꯅꯔꯛꯄ ꯂꯦꯞꯈ꯭ꯔꯦ ꯑꯔꯥꯡꯐꯝꯒꯤ ꯑꯍꯜ ꯑꯗꯨꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯦꯡꯄꯥꯛ ꯌꯦꯟꯕ ꯍꯧꯔꯛꯏ ꯏꯕꯦꯝꯆꯥꯒꯤ ꯆꯦꯡꯄꯥꯛ ꯑꯃ ꯑꯔꯥꯡꯐꯝꯅ ꯊꯨꯡꯂꯝꯃꯤ ꯆꯦꯡꯄꯥꯛ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯂꯩꯍꯧꯔꯤꯕ ꯏꯁꯨ ꯅꯞꯆꯣꯕꯁꯤꯡꯗꯨꯒ ꯊꯨꯡꯂꯛꯂꯤꯕ ꯆꯦꯡꯄꯥꯛ ꯑꯁꯤꯒ ꯇꯣꯞꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯏꯁꯨꯗꯤ ꯂꯥꯏꯕꯨ ꯂꯥꯏꯔꯤ ꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯁꯥꯕꯗ ꯌꯥꯔꯤ ꯌꯥꯈꯣꯡ ꯍꯥꯒꯠꯆꯔꯒ ꯇꯣꯛꯀꯅꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯐꯨꯔꯤ ꯊꯨꯡꯕꯤꯗꯣ ꯄꯣꯠꯌꯦꯡꯗ ꯉꯥꯎꯈ꯭ꯔꯕ ꯖꯥꯠꯂ ꯑꯥꯗ ꯂꯩꯔꯦ ꯏꯁ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯗꯅ ꯄꯨꯛꯀꯁꯦ ꯇꯠꯀꯗꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯐꯣꯏ ꯑꯁꯦ ꯀꯌꯥ ꯍꯥꯎꯅ ꯆꯥꯔꯤꯅꯣ ꯅꯠꯇꯦ ꯆꯥꯔꯝꯗꯥꯏꯗ ꯃꯃꯥ ꯑꯩ ꯂꯥꯛꯈꯤꯕꯅꯤ ꯏꯀꯥꯏꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔ ꯈꯪꯗꯦꯕ ꯏꯕꯦꯝꯆꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯗꯣꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯪꯉꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯣ ꯍꯥꯎꯕꯤꯕ꯭ꯔꯣ ꯂꯐꯣꯏꯗꯨꯕꯣ ꯊꯕꯥ ꯏꯈꯪ ꯈꯪꯅ ꯀꯩꯅꯣ ꯏꯃꯥ ꯈꯪꯉꯤꯅꯦ ꯅꯠꯇꯦ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯃꯥ ꯑꯩ ꯂꯥꯛꯈꯤ ꯀꯥꯏꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯕꯅꯤꯅꯦ ꯅꯪ ꯆꯥꯔꯝꯗꯥꯏꯗꯕꯨ ꯃꯤ ꯅꯤꯡꯁꯤꯡꯅꯕ꯭ꯔꯣ ꯑꯩ ꯄꯨꯛ ꯊꯜꯍꯧꯔꯒ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯗꯀꯣ ꯇꯥꯕ ꯀꯗꯥꯏ ꯑꯩꯒꯤ ꯆꯦꯡꯄꯥꯛ ꯈꯔ ꯍꯥꯞꯄꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯅꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅꯒ ꯂꯩꯖꯅꯤꯡꯗꯦ ꯏꯃꯥꯗ ꯍꯥꯞꯅꯕꯗꯤ ꯂꯥꯏꯔꯤ ꯑꯩ ꯐꯥꯎꯕ
ꯆꯦꯡꯄꯥꯛ ꯊꯨꯡꯗꯗꯅ ꯂꯐꯣꯏ ꯆꯥꯔꯤꯕꯁꯤꯅꯤ ꯀꯔꯤꯅꯣ ꯃꯤꯅ ꯈꯨꯠ ꯎꯞꯇꯨꯅ ꯇꯧꯔꯤ ꯑꯗꯨꯒ ꯆꯦꯡꯄꯥꯛ ꯐꯥꯎꯕ ꯃꯁꯤꯡ ꯁꯨꯅꯕ ꯂꯥꯡꯗꯕ꯭ꯔꯣ ꯐꯅꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯜ ꯂꯥꯡꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅꯗ꯭ꯔꯤꯕꯁꯤꯅꯤ ꯑꯗꯨꯗꯤ ꯀꯗꯥꯏ ꯅꯪꯒꯤ ꯂꯐꯣꯏꯗꯨ ꯄꯤꯔꯛꯎ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯅꯕꯨꯡꯒꯤ ꯃꯆꯥꯁꯤꯡꯗꯣ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯗꯧꯔꯤꯕꯅꯤ ꯂꯧꯗ ꯂꯧꯈ꯭ꯔꯣꯁꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯦ ꯀꯨꯂꯩꯃ ꯂꯝꯌꯥꯏꯗꯨ ꯂꯦꯞꯂꯒ ꯃꯃꯧ ꯑꯅꯤꯕꯨ ꯀꯧꯔꯛꯏ ꯃꯧ ꯑꯅꯤ ꯊꯣꯛꯂꯛꯎ ꯂꯥꯎ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯩ ꯉꯥꯏꯔꯕꯅꯦ ꯃꯅꯦꯝꯅ ꯀꯧꯕꯗꯨ ꯇꯥꯔꯒ ꯊꯕ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯕꯨ ꯀꯧꯈꯤꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯀꯗꯥꯏ ꯄꯣꯠꯌꯦꯡꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯎ ꯃꯗꯣ ꯀꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯐꯤꯔꯣꯏꯒꯤ ꯊꯝꯒꯗꯧꯔꯤꯕꯅꯤ ꯊꯕꯥꯅ ꯀꯥꯏꯗꯒꯤ ꯄꯣꯠꯌꯦꯡ ꯂꯣꯏꯕ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩꯁꯨ ꯄꯣꯠꯌꯦꯡꯗ ꯂꯧꯗꯤꯌꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯒꯅꯨ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯤꯅꯦ ꯀꯣꯛ ꯄꯨꯊꯣꯔꯛꯑꯣ ꯊꯕꯥꯅ ꯑꯩꯗꯤ ꯏꯄꯥꯝꯂꯣꯝꯒꯤ ꯃꯤꯈꯛꯀꯤ ꯄꯣꯠꯌꯦꯡꯈꯛ ꯂꯧꯖꯕꯅꯤ ꯑꯇꯩꯗꯤ ꯈꯪꯗꯦ ꯏꯆꯦꯅ ꯂꯧꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯀꯔꯤ ꯑꯩꯅ ꯀꯗꯥꯏ ꯂꯧꯏ ꯅꯪ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯇꯨꯃꯤꯟ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯖꯤꯜꯂꯒ ꯄꯣꯠꯌꯦꯡ ꯈꯣꯝꯈꯤꯕꯗꯣ ꯑꯩ ꯎꯔꯣꯏꯅ ꯈꯜꯂꯤꯕ꯭ꯔꯕ ꯍꯥ ꯏꯆꯦꯗꯤ ꯈꯣꯝꯗꯕꯅꯤꯅ ꯑꯩꯗꯤ ꯁꯣꯔꯥꯠ ꯇꯪꯈꯥꯏ ꯆꯠꯁꯤꯜꯂꯛꯄꯗꯅꯤ ꯏꯆꯦꯗꯤ ꯁꯣꯔꯥꯠ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯄꯣꯠꯌꯦꯡ ꯂꯧꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯖꯕꯗꯣ ꯆꯤꯟꯊꯤꯕꯤ ꯑꯩꯅ ꯀꯗꯥꯏ ꯁꯣꯔꯥꯠ ꯍꯧꯗ꯭ꯔꯤꯉꯩꯗ ꯄꯣꯠꯌꯦꯡ ꯂꯧꯏ ꯍꯥ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯍꯧꯕ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯎꯖꯍꯧꯕꯗꯣ ꯏꯆꯦꯅ ꯉꯁꯥꯏ ꯏꯅꯦ ꯕꯤꯅꯥꯗꯒꯤ ꯄꯣꯠꯌꯦꯡ ꯂꯧꯈꯤꯕꯗꯣ ꯀꯨꯂꯩꯃꯅ ꯌꯥꯔꯦ ꯇꯣꯛꯂꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗꯣ ꯀꯗꯥꯏꯗꯅꯣꯃ ꯇꯧꯔꯨꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯁꯦꯜꯁꯤꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ ꯊꯦꯝꯕꯒ ꯏꯕꯣꯕꯒꯁꯨ ꯈꯨꯜ ꯀꯟꯅ ꯋꯥ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯊꯦꯝꯕꯅ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯣꯟ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯤꯁꯤꯕꯣ ꯏꯕꯣꯕꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯦ ꯅꯨꯄꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯌꯥꯝꯕ ꯇꯥꯏ ꯈꯔ ꯂꯦꯝꯕ ꯇꯝꯁꯤꯀꯣ ꯊꯕꯥꯅ ꯄꯔꯕ ꯊꯣꯔꯛꯂꯒ ꯑꯩꯉꯣꯟꯗ ꯎꯠꯁꯤꯜꯂꯛꯏꯗꯣ ꯅꯪ ꯀꯩ ꯈꯪꯒꯦ ꯅꯨꯡꯁꯤꯊꯣꯏꯅ ꯏꯕꯣꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯔ ꯐꯨꯔꯒ ꯋꯥꯔꯛꯑꯣ ꯃꯗꯣ ꯊꯛ ꯈꯌꯥꯝ ꯈꯪꯗꯦ ꯍꯔꯦ ꯏꯆꯦꯗꯤ ꯊꯛ ꯈꯌꯥꯝ ꯈꯪꯕꯤꯅꯤꯀꯣ ꯌꯥꯝ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕꯤꯅꯦꯕ ꯀꯨꯂꯩꯃꯅ ꯌꯥꯔꯦ ꯑꯝꯇ ꯌꯥꯔꯦ ꯅꯆꯤꯟꯁꯤꯡꯗꯣ ꯉꯥꯡꯕ ꯂꯦꯞꯄꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏꯅ ꯄꯥꯏꯁꯤꯟꯅꯈꯤꯕ ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠꯌꯦꯡꯁꯤꯡꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯃꯁꯤꯡ ꯊꯤꯔꯒꯅꯦ ꯄꯨꯟꯁꯤꯟꯈ꯭ꯔꯒꯦ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯔꯞꯅ ꯑꯩꯈꯣꯏꯗ ꯊꯝꯂꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯌꯦꯡ ꯄꯥꯕꯒꯤ ꯐꯤꯔꯣꯏꯗꯨꯗ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯗꯧ ꯂꯩꯔꯕ ꯊꯕꯥꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯊꯣꯔꯛꯇꯧ ꯂꯩꯔꯁꯤꯕꯨ ꯀꯩꯗꯧꯅꯤ ꯏꯃꯥꯗ ꯊꯝꯖꯤꯜꯂꯒ ꯁꯦꯜ ꯊꯝꯐꯝ ꯀꯥꯎꯈꯤꯅꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒꯦ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤꯅ ꯍꯥ ꯁꯦꯜ ꯊꯝꯐꯝ ꯀꯥꯎꯒꯗꯧꯔꯤꯕ ꯅꯣꯏꯗꯤ ꯉꯥꯎꯗꯕꯅꯤ ꯁꯦꯜꯗꯣ ꯐꯖꯅ ꯊꯝꯒꯦ ꯁꯤꯅꯤꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏꯅ ꯃꯥꯅꯤ ꯑꯗꯨꯃꯛꯅꯤ ꯏꯃꯥ ꯅꯃꯧ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯐꯔꯦ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ ꯇꯧꯕꯇꯕꯨ ꯍꯌꯦꯡ ꯐꯤꯔꯣꯏꯗ ꯁꯦꯜꯁꯤꯡꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯅꯁꯥꯅ ꯈꯪꯅ ꯄꯨꯊꯣꯔꯛꯀꯗꯧꯕꯅꯤ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯣꯏꯁꯨ ꯇꯥꯔꯦꯀꯣ ꯅꯇꯨꯅ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡꯗꯣ ꯊꯝꯖꯤꯜꯂꯒ ꯐꯤꯔꯣꯏꯗ ꯄꯨꯊꯣꯔꯛꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯎꯔꯦꯀꯣ ꯐꯖꯅ ꯊꯦꯝꯕꯅ ꯅꯨꯄꯤ ꯁꯦꯜꯗꯣ ꯑꯩꯈꯣꯏꯗ ꯊꯝꯂꯒ ꯂꯣꯏꯈꯤꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯗ ꯑꯗꯨꯝ ꯊꯝꯍꯜꯂꯁꯤ ꯀꯩꯗꯧꯒꯦ ꯅꯨꯡꯁꯤꯊꯣꯏꯅ ꯀꯩ ꯇꯧꯕꯒꯤ ꯂꯣꯏꯗꯧꯔꯤꯒꯦ ꯌꯥꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯝꯁꯤ ꯏꯕꯣꯕꯅ ꯊꯕ ꯑꯩꯕꯨ ꯍꯩꯖꯧ ꯍꯥꯏꯔꯗꯤ ꯁꯦꯜꯗꯣ ꯏꯃꯥꯗ ꯊꯝꯍꯟꯕꯅ ꯐꯅꯤꯀോ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯁꯦꯜꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯐꯔꯛ ꯃꯤꯇꯥ ꯇꯥꯅꯅꯤꯕ ꯑꯁ ꯉꯥꯡꯈ꯭ꯔꯦꯍꯦ ꯅꯪꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯅ ꯈꯪꯉꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯀꯨꯂꯩꯃꯅ ꯍꯣ ꯀꯥꯏꯗꯦ ꯊꯝꯖꯤꯜꯂꯨ ꯇꯧꯕꯇꯕꯨ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯤꯔꯣꯏꯗ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯨꯊꯣꯔꯛꯀꯗꯧꯕꯅꯤꯀோ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯗꯨꯅ ꯅꯝꯗꯅ ꯍꯦꯛ ꯄꯣꯠꯌꯦꯡꯁꯤꯡꯗꯨ ꯃꯈꯣꯏꯒꯤꯗ ꯊꯝꯂꯝꯃꯤ ꯂꯣꯏꯔꯦ ꯃꯈꯣꯏꯗꯤ ꯁꯦꯜꯁꯤꯡꯗꯨꯅ ꯁꯅꯥꯕꯨ ꯂꯦꯞꯁꯤꯟꯕꯋꯣ ꯐꯤꯔꯣꯜꯕꯨ ꯂꯩꯕꯋꯣ ꯂꯣꯏꯔꯦ ꯃꯅꯤꯡ ꯇꯣꯡꯅ ꯁꯤꯖꯤꯟꯅꯔꯤ ꯅꯨꯡꯉꯥꯏꯊꯣꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯧꯔꯛꯏ ꯅꯨꯡꯁꯤꯊꯣꯏ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯏꯌꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯅꯨꯡꯁꯤꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯏꯆꯦ ꯅꯪ ꯑꯣꯏꯔꯦ ꯀꯥꯈꯠꯂꯛꯑꯣ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯐꯝꯂꯔꯣꯏ ꯅꯪ ꯅꯍꯥꯟꯒꯤ ꯐꯤꯒꯤ ꯁꯦꯜꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯐꯤ ꯌꯣꯟꯕꯤꯗꯣ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯂꯩꯍꯧꯏ ꯍꯣꯏ ꯏꯆꯦ ꯇꯪꯈꯥꯏ ꯃꯥꯅ ꯄꯤꯔꯛꯂꯒꯦ ꯇꯪꯈꯥꯏꯗꯤ ꯌꯥꯔꯣꯏꯅꯦ ꯁꯨꯅꯕ ꯄꯤꯔꯛꯑꯣ ꯃꯤ ꯂꯝ ꯂꯥꯞꯄꯅꯤ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯐꯔꯛ ꯇꯥꯅꯤ ꯑꯩꯅ ꯅꯠꯇꯦ ꯏꯆꯦ ꯃꯥꯅ ꯁꯣꯏꯕꯅꯤ ꯑꯩꯗꯤ ꯅꯍꯥꯟꯅ ꯐꯤꯒꯤ ꯁꯦꯜꯗꯣ ꯈꯥꯛꯇꯨꯅ ꯊꯝꯂꯕꯅꯤ ꯃꯥꯅ ꯂꯥꯛꯆꯗꯕꯒꯤ ꯑꯩꯁꯨ ꯁꯦꯜꯗꯣ ꯈꯔ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯏꯆꯦ ꯈꯔꯗꯣ ꯂꯧꯊꯣꯛꯂꯨꯔꯣ ꯑꯩꯉꯣꯟꯗꯒꯤ ꯑꯋꯥꯠꯄ ꯍꯥꯞꯂꯒ ꯄꯤꯈ꯭ꯔꯒꯦ ꯅꯪ ꯀꯣꯟꯅ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯍꯟꯖꯤꯜꯂꯛꯑꯣ ꯑꯗꯣ ꯊꯥ ꯐꯥꯕꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯁꯦꯜ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯂꯩꯃ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ
ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯆꯠꯂꯨꯕꯁꯤꯗꯤ ꯂꯣꯏꯔꯦ ꯏꯁꯥꯒꯁꯦ ꯂꯣꯏꯅ ꯄꯠꯊꯔꯦ ꯃꯪꯒꯣꯜꯁꯤꯗ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯐꯝꯈꯤꯒꯦ ꯀꯨꯂꯩꯃ ꯅꯥꯀꯜꯗ ꯗꯨꯛ ꯁꯥꯗꯨꯅ ꯐꯝꯂꯤꯕꯤ ꯃꯃꯧ ꯑꯍꯜꯗ ꯍꯥꯏꯔꯛꯏ ꯃꯧ ꯑꯍꯜ ꯅꯪ ꯏꯁꯤꯡ ꯈꯖꯤꯛꯇ ꯀꯜꯂꯛꯑꯣ ꯑꯩ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯉꯤ ꯑꯩ ꯈꯨꯠꯁꯦ ꯍꯥꯝꯕ ꯇꯜꯂꯦ ꯊꯕꯥ ꯂꯩꯕꯅꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯀꯨꯂꯩꯃ ꯏꯃꯨꯡꯗꯣꯟꯁꯤꯡꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯀꯧꯔꯛꯏ ꯃꯧ ꯑꯇꯣꯝꯕꯤ ꯇꯥꯕ꯭ꯔꯥ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯍꯩ ꯊꯕꯥꯁꯨ ꯇꯥꯔꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯃꯅꯦꯝꯗ ꯄꯤ ꯀꯨꯂꯩꯃ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ ꯊꯕꯥꯅ ꯏꯃꯥꯕꯨ ꯅꯥꯏ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯔ ꯐꯥꯎꯔꯕ꯭ꯔꯣ ꯐꯥꯎꯗꯦ ꯐꯔꯛ ꯑꯔꯣꯏꯌꯦ ꯑꯩ ꯈꯪꯉꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯅꯃꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯇꯝꯂꯛꯄꯒꯤ ꯋꯥꯅꯤ ꯍꯟꯗꯛ ꯃꯈꯣꯏꯒꯤꯁꯨ ꯃꯅꯦꯝꯕꯣꯛꯇꯣ ꯁꯤꯗꯅ ꯑꯗꯨꯒꯤ ꯁꯣꯔꯥꯒꯤ ꯄꯣꯠꯌꯦꯡꯗꯣ ꯃꯥꯅ ꯄꯥꯏꯔꯒ ꯂꯧꯁꯤꯜꯂ ꯃꯥꯜꯂꯦ ꯑꯗꯒꯤꯅꯦ ꯃꯥꯅ ꯅꯥꯔꯤꯁꯦ ꯀꯨꯂꯩꯃꯒꯤ ꯋꯥꯗꯨꯗ ꯗꯨꯛ ꯁꯥꯔꯝꯕ ꯅꯨꯡꯁꯤꯊꯣꯏ ꯃꯤꯍꯨꯜ ꯄꯥꯏꯊꯣꯛꯄ ꯃꯈꯩ ꯆꯣꯡꯂꯛꯏ ꯊꯕꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯀꯪꯂꯛꯏ ꯀꯨꯂꯩꯃꯅ ꯊꯥꯏꯅꯗꯒꯤ ꯑꯁꯤ ꯑꯅꯥꯒꯤ ꯄꯣꯠꯌꯦꯡ ꯆꯌꯦꯡ ꯌꯦꯞꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕ ꯇꯧꯒꯜꯂꯤ ꯅꯥꯕ ꯅꯠꯇ꯭ꯔꯒ ꯗꯁꯥ ꯐꯠꯇ꯭ꯔꯗꯤꯅꯦ ꯁꯤꯕ ꯑꯃ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯣꯏꯗ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡꯗꯣ ꯑꯩ ꯊꯝꯖꯤꯜꯂꯒꯦ ꯂꯣꯏꯁꯤꯟꯈꯤꯅꯤ ꯍꯥꯏꯔꯤꯗꯣ ꯇꯧꯍꯩꯗꯕꯒꯤꯅꯤ ꯑꯗꯣ ꯅꯣꯏꯕꯨ ꯁꯦꯜꯗꯨꯗꯤ ꯀꯥꯏꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯊꯕꯥ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯇ ꯂꯂꯠ ꯇꯧꯅ ꯐꯠ ꯈꯨꯝꯂꯛꯏ ꯂꯩꯔꯤ ꯐꯔꯦ ꯂꯩꯕꯨ ꯂꯩꯔꯕꯗꯤ ꯅꯄꯥꯒꯤ ꯐꯤꯔꯣꯏꯁꯨ ꯌꯧꯔꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯅ ꯁꯦꯜꯗꯣ ꯈꯣꯏꯊꯣꯛꯇꯅ ꯏꯔꯦꯟꯖꯅ ꯊꯝꯃꯣ ꯁꯤ ꯍꯥꯏꯔꯝ ꯀꯨꯂꯩꯃ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯧ ꯑꯅꯤꯗꯨ ꯄꯥꯈꯠꯄ ꯃꯤꯠꯌꯦꯡꯅ ꯃꯤꯠ ꯆꯥꯅꯩ ꯊꯕꯥꯅ ꯏꯆꯦ ꯅꯪꯕꯨ ꯁꯦꯜ ꯍꯥꯏꯗꯨꯕꯨ ꯂꯩꯔꯤꯕ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯂꯩꯒꯗꯣꯏꯅꯣ ꯁꯅꯥꯒ ꯂꯣꯏ ꯁꯥꯈ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯀꯩꯒꯨꯝꯕ ꯅꯥꯔꯗꯤ ꯀꯝꯗꯧꯅꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯄꯪꯍꯪ ꯍꯪꯂꯛꯀꯅꯨ ꯑꯩ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯑꯩꯁꯨ ꯁꯦꯜꯁꯤꯡꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯁꯥꯗꯣꯛꯇꯨꯅ ꯑꯗꯒꯤ ꯌꯨꯝꯂꯣꯝꯗ ꯁꯦꯜ ꯈꯔ ꯄꯤ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯅꯨꯡꯁꯤꯊꯣꯏꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤ ꯋꯥꯗꯣ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯑꯩꯁꯨ ꯍꯛꯇꯦꯡꯅ ꯊꯦꯡꯅꯔꯛꯂꯕꯅꯤ ꯑꯩꯈꯣꯏ ꯈꯨꯔꯥꯒꯤꯗ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯩꯔꯗꯤ ꯅꯥꯔꯛꯑꯅꯤ ꯌꯦꯡꯁꯤ ꯑꯁ ꯋꯥꯈꯜ ꯀꯩꯝꯇ ꯈꯟꯒꯦ ꯅꯪꯅꯦ ꯀꯥꯏꯗꯅꯣ ꯑꯝꯇ ꯂꯩꯔꯁꯨ ꯆꯠꯂꯣ ꯊꯕꯥ ꯉꯁꯤꯗꯤ ꯃꯆꯦꯅ ꯉꯥꯡꯕꯗꯒ ꯈꯨꯝꯂꯨꯗ꯭ꯔꯦ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯪꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ ꯃꯇꯝ ꯈꯔꯁꯨ ꯅꯤꯃꯥꯏꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏꯁꯨ ꯀꯨꯏꯗ꯭ꯔꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯀꯨꯂꯩꯃ ꯃꯆꯥ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯂꯝꯌꯥꯏꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯃꯧꯕꯅꯤ ꯁꯦꯜꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯎ ꯏꯃꯥ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯤꯡ ꯑꯃꯨꯛꯇ ꯊꯤꯒꯦ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯊꯕꯥꯁꯨ ꯏꯃꯥ ꯑꯩꯁꯨ ꯁꯦꯜꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯏꯕꯣꯕꯅ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯊꯦꯝꯕꯁꯨ ꯅꯨꯄꯤ ꯅꯔꯣꯜꯆꯨꯞ ꯀꯩꯅꯣ ꯍꯥꯏꯔꯤꯕꯗꯣ ꯀꯨꯂꯩꯃ ꯁꯥꯎꯔꯞꯅ ꯑꯩꯅ ꯑꯗꯨ ꯊꯣꯛꯀꯅꯤ ꯀꯥꯏꯔꯛꯅꯣ ꯍꯥꯏꯈꯤꯕꯗꯨꯕꯣ ꯅꯣꯏ ꯇꯥꯗꯦꯅꯦ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯗꯦꯕ ꯊꯦꯝꯕ ꯍꯣꯏ ꯃꯌꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯅꯨꯡꯁꯤꯊꯣꯏꯅ ꯃꯈꯣꯏꯗꯁꯨ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯐꯨꯕꯤꯒꯅꯨ ꯏꯕꯣꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯨꯔꯒ ꯍꯥꯏꯔꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯁꯦꯜꯗꯨ ꯂꯣꯏꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯇ ꯀꯩꯅꯣ ꯅꯥꯏꯌꯦ ꯐꯨꯔꯛꯀꯅꯨ ꯑꯆꯥ ꯐꯨꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯩ ꯑꯃ ꯁꯤꯔꯦ ꯅꯨꯄꯥ ꯀꯩꯅꯣ ꯆꯨꯝꯅ ꯐꯨꯕ ꯌꯥꯗ꯭ꯔꯣ ꯁꯝꯐꯣꯏꯔꯤꯁꯦ ꯑꯩ ꯅꯥꯕꯅ ꯁꯤꯔꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯨꯂꯩꯃ ꯈꯥꯝꯗꯣꯛꯇꯦ ꯉꯥꯏꯍꯥꯛꯇꯤ ꯃꯥ ꯀꯨꯝꯍꯩꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯀꯣꯟꯅ ꯊꯪꯗ ꯃꯆꯥꯅꯗꯤ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯣꯛꯂꯣ ꯐꯨꯕꯅꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ ꯁꯤ ꯍꯥꯏꯔꯝ ꯀꯨꯂꯩꯃ ꯆꯪꯈ꯭ꯔꯦ ꯏꯕꯣꯕ ꯑꯃꯗꯤ ꯊꯦꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯐꯨꯔꯝꯂ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯧ ꯑꯅꯤꯗꯨ ꯃꯁꯝ ꯃꯅꯥꯏ ꯐꯥꯈꯩ ꯎꯟꯁꯤꯟꯅꯗꯨꯅ ꯀꯞꯂꯒ ꯐꯝꯂꯤ ꯅꯨꯡꯁꯤꯊꯣꯏꯅ ꯄꯥꯡꯈꯣꯗꯅ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡꯗꯣ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯋꯥꯅꯁꯨ ꯇꯞꯇꯥꯏ ꯐꯨꯔꯒ ꯆꯠꯈ꯭ꯔꯦ ꯊꯕꯥꯅ ꯑꯃꯨꯛ ꯑꯩ ꯄꯣꯠꯌꯦꯡ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯤ ꯑꯩ ꯈꯤꯔꯦ ꯑꯣꯛꯂꯦ ꯈꯥꯔꯦ ꯄꯦꯜꯂꯦ ꯄꯣꯠꯌꯦꯡ ꯄꯥꯝꯂꯨꯕꯗꯨꯅ ꯉꯁꯤꯗꯤ ꯈꯨꯕꯥꯛꯁꯨ ꯐꯅꯌꯥꯝ ꯆꯥꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯈꯨꯕꯥꯛꯁꯤꯅ ꯑꯗꯨꯃꯛ ꯄꯨꯛ ꯊꯜꯂꯦꯕ ꯅꯨꯡꯁꯤꯊꯣꯏꯅ ꯏꯅꯥꯎ ꯑꯩꯗꯤ ꯑꯩꯒꯤ ꯁꯅꯥꯁꯤꯡꯗꯨ ꯀꯥꯏꯔꯒ ꯑꯋꯥꯠꯄꯁꯤꯡꯗꯨꯅ ꯏꯄꯥꯝꯗꯒꯤ ꯂꯧꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒ ꯏꯃꯥꯗ ꯄꯥꯕꯒꯤ ꯐꯤꯔꯣꯏꯒꯤ ꯁꯦꯜꯗꯣ ꯄꯤꯈ꯭ꯔꯅꯤ ꯑꯩꯁꯨꯅꯤ ꯏꯆꯦ ꯁꯅꯥꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯒꯦ ꯈꯜꯂꯦ ꯑꯋꯥꯠꯄꯗꯨꯅ ꯑꯋꯥꯠꯄꯒꯤ ꯊꯣꯛꯄ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯏꯕꯥꯅꯤ ꯀꯣꯟꯁꯪꯗ ꯆꯠꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯒꯅꯦ ꯏꯅꯥꯎ ꯁꯅꯥꯁꯤꯡꯗꯨ ꯀꯥꯏꯅꯕ
ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯋꯥ ꯀꯌꯥ ꯈꯟꯅꯗꯨꯅ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡꯅ ꯂꯦꯞꯈꯤꯕ ꯃꯈꯣꯏꯒꯤ ꯁꯅꯥꯁꯤꯡꯗꯨ ꯀꯥꯏꯗꯨꯅ ꯁꯦꯜꯁꯤꯡꯗꯨ ꯃꯅꯦꯝꯗ ꯄꯤꯗꯨꯅ ꯁꯦꯜꯁꯤꯡꯗꯨꯅ ꯃꯈꯨ ꯏꯕꯨꯡꯉꯣꯒꯤ ꯐꯤꯔꯣꯏ ꯁꯣꯜꯂꯝꯃꯤ꯫